Karigumma matamda nahak kangna nangonda khak chikpa manba yaubra mi kharaga leiminaba matamda kangna nang khaktada tana tanaraga chiklibasi karigino ngasi video asida kangna karigidamukta mingonda tana tanaraga chiklibano haibatugi maram Kang makhal yami aikoina khwaidagi thengnaribasi Aedes aegypti hariba kang asini kang asina miyoibagi manam asi matau karamna khangbage amadi manam adu tana tanaduna karigi chiklebano haibagi matang asida United States of America USA da laiba University of California gi scientist singna thijin khibagi paw adu ngasi puduna laksari kang na miyoibagi e asi macha poknabagi damak sijinai Masimakna aikoida chikliba kang sing asi amomni laba singdi leihi thaktuna lei amom singna e phangnaba honabada maongi pambai kaya sijinai miyoibasu kangna chiktanaba pambai kaya sijinai matam ayambada kangna ngamduna laki kangna miyoibagi e phangnanaba sijinaba maong ama hairagadi miyoibagi manam khangba sini Aikoi miyoibadi manam haibasi khangnanaba nerve cells haibadi neuron mayam amana semba olfactory system kauba ama yawi masida khenaba manam kaya amagi magi mari lenaba neuron kaya yauri samna hairabada nungsiba manam masi nerve cells kharana khanghanbani aduga namthiba manamna atopa nerve cells singna khanghanbani adubu kangdadi nerve cells khara khakna makhal makha kayagi manam khanghanba ngami masi malemgi oina maming leiraba science journal cell haibaduda report tawkhrabani masi magnani kangsingna mi amagi manam khangba ngamdrabasu atopa mi amagi manam khangba irai laina ngamlibasi aduna kangsingdagi miyoibagi manam lotnanaba hotnabasi yamna kuina chatkande masimangna oigani kang chiktananaba sijinariba kang hidak sing kuina sattabagi maramsu hiram asigi matangda thijilliba University of California gi neuroscientist Anand Shankar Ray na asumna hai kang singna aikhoi leire haina khanghandabagi mahutta kang na pamdaba manam chenba potsak oina sawana bu pharani asigumba potsak oirabadi kang sing asi manam adu hainadraduna Aikhoida paisilabagi mahutta paithokhiba ngamgani khali matik mayai kallaba kang hidak sijinarabadi kangna sandokpa leina kayadagi ngakthokpa ngamgani miyoibabu khwaidagi haliba miyoiba nataba atopa jibasi kangni masi New York City da leiba Rockefeller University gi neurobiologist Olivia Goldman na haibani matang asida khangjinbada kanagadaba amadi Kang na miyoibada chiknanaba hotnabada mi adugi masadagi puthokpa body heat amadi body odor haibadi manam ani asi yamna maru oi kang singda yauriba masha jom panba antenna haidiba asina akoibagi phibamgi information sing khomjilli loinana information sing asi olfactory nerve cells da yauriba sensor ahumgi matengna aikoina nungsa sor hormada puthokliba carbon dioxide asi phawba khangmangami loinana miyoibagi manamsu khangi scientist singna kangi sensor sing asi block tawrabadi haibadi thingjillabadi miyoibagi manam amadi atopa kang singna mi leire haina khangliba sing pumnamak khanglaroi haina launaki adubu kang singna yamna hai singna sensor yaudraba natragna block tawkhraba phawbada miyoibabu thiduna chikpangami Masina maram oiduna Olivia Goldman amadi University asimaktada scientist oiminariba Margot Herena Aedes aegypti hariba kang asigi nerve cell singda fluorescent labeling tawki pambai asi sijinaraga miyoibagi manambu kang singna matau karamna khanglibano haibadu thigat kadoribani adubu yamna angakba amoina nerve cell amagi sensor ama leibagi mahutta kang singda yoriba nerve cell amana sense ama khangba ngamlamki haibati sensor amana pirakpa sensory information singdu nerve cell mayam ama changduna sense ama khak
ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯅꯔꯚ ꯁꯦꯜ ꯑꯃꯅ ꯁꯦꯟꯁ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯖꯦꯅꯦꯇꯤꯛ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯣꯜꯐꯦꯛꯇꯔꯤ ꯅꯔꯚ ꯁꯦꯜꯁ ꯈꯔꯗꯤ ꯁꯦꯟꯁꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯣꯏꯔꯝꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤ ꯑꯣꯗꯔ ꯊꯣꯛꯍꯜꯂꯤꯕ ꯀꯦꯃꯤꯀꯦꯜ ꯑꯣꯏꯔꯤꯕ ꯑꯣꯛꯇꯤꯅꯣꯜ ꯑꯃꯗꯤ ꯇ꯭ꯔꯥꯏ ꯏꯊꯥꯏꯜ ꯑꯦꯃꯤꯟꯅ ꯐꯥꯎꯕ ꯀꯥꯡꯁꯤꯡꯗ electrical signal thokanba ngamlami aduna nerve cell amana chemical amadagi hena detect toba ngammi haibadu taksare masi kang da khak natna tumittasu chap manaba maong uba phangki amabu oire akhoi pumnamak kang haibasi yamna hainadaba jiba amani haibasidi chummi kalen matamda khak natna ningtham tha phawbada kang koipai paiduna mi chikkadobagi ngaiduna leiri section minasi कांगना संदोकपा लाइना सिंगदगी ngathok minasi channel asibu subscribe tawdriba oiragadi tawbiramu science khakta da yumpham oiba hiram kaya mathang puduna laksage subscriber masing asukki matik yamdri miyam hupna khangminasi channel asibu share tawbiramu loinana mathangda anubu hiram ama puduna soidana laksage science talks manipur thagat